Ngasi numida wairam phongkiba kanglaipa ki meragi pause degi maru ba pau khara khangasaraka miyamda khudo tamjike CM Biren president oiringai da shri2 Govinaji temple samgat sagatpada quality control tawdana thabak toram lei Badisarama Minister Nongmei Biren shri2 Govinaji temple board ke president oina puringai matamna shri2 Govinaji temple samgat sagatpagi thaba paikhatlambada asoba kaya yawbaga loinana quality control tawduna thabak torambadagi lai khurumba lakpa praja miyamda khudongchadaba kaya mayokna halle loinana praja section kaya dagi complaint kaya lakle haina shri2 Govinaji temple board ke section officer gi thaupuriba M Barisara mana phongdokhre wafam asing asi shri2 Govinaji temple board ke office ta pangthokiba paugi mifam amada barisna phongdokhibane mahakna makhata na hai Manipur ki Chief Minister oiramba mioi asina shri2 Govinaji temple board ke president oirambana shri2 Govinaji temple asibu Keystone Koba construction company amada semga sagatpagi thabak toholamki hiram asigi matangda shri2 Govinaji temple board ke mioi amata tanaramdana matamdagi board ke president oina thaupukiba CM na angam athongni hadina power sijinaraga Keystone construction company da Senga sagapagi thabo paikhanke masina maram ojina semga sagapagi thabo paikha matamda quality control tawkuna thikagi maungda thabak torambadagi hauji asoiba kaya yawre haike mahangna makhata na hai shri2 Govinaji temple board ki president oiramba Minister na Suracha Maharaj ki matamdagi Govinaji temple board asida lairamdaba anoba gate ani sajelamba asina Lai khuramba lakpa miyamna chathok chasin tawbada nungaitaba kaya mayokna halle nong tarakpa matamda leikhom lainang tholaktuna lambi chapa yadre maram mayam asina Govinaji temple board asi nongmagi kangkong chaiba haurakle Keystone quality control tawtuna thabak toramba asi amu hana semjinbinaba haijarabasu ngasi phawba thabak oina pangthoktuna leire haire mahangna makhatana phongdokhibada masida nattana heritage ki mafam amasi oiriba Govinaji temple asi mahoksagi laijaramba saktamdagi semdokpa haiba asi temple board ke RR da si yaude Govinaji temple asi Maharaj Gambhir Singhana saramrabasu ningthogi photo amadi maming asi phawa temple asi da miya mamangda puthokuna thetre niyamgi wangbada temple board ki luchingba ama oiraga tawningbada tawkhibana maki phampham thokpa hauji phanglibani laigi mafam asida angam athongni haiduna rajniti toksinbirakanu Center ki leaders singna yanabani haiduna laigi mafam asida ta tawbiganu haike mahangna makhatana phongdokhibada temple board asi chalainaba lengang kaitharakpa sempham lupa lakunthra asi hauju phawba kaithokpa yadabadagi temple board asi chalaibada awaba oiduna leire maduna mari leinaba department na miyeng sangbiduna athuba matamda sel kaithokpa yahanbiyu loinana Govinaji temple asi semga sagatpada Keystone construction company na asoba kaya yawriba asichu athubada sembiyu haiki makhatarapa pauda punse hairagadi miyamgi luchingba oiriba aikhoi hana punse CSO sing hana punse korongamba khuman inkum jalising aniga sumna kunga humdage me ahumdage haurakkiba maitei amadi kuki anigi watho asi sahi ani mapum pharakpage thoram asi mafam khudingda pangthopa ujai Arambai tingol gisu lai khara kacharaga CSO singna tharam asiga mari lenana pangthokliba mafam khudingda saruk yanaba arambai tingol gi thomi sing thajai hana arambai tingol gi lusing pural korangambana phongdokhre wafam asingarang kokomina sinduna mi lak ama hembana saruk yaduna khumalampa sport complex manungda pangthokiba miyamgi mifam aduda wangangloi oina wangangduna phongdokhibane mahakna makhatana phongdokhibade masi khajitang nungaijade punse hairagadi miyamgi luchingba oiriba aikhoi hana punsi CSO sing hana punsi hauji discussion hour haibasi yeknaba singna boy korom paiduna leiramgadaba male karigano haibada discussion hour da loin haidokhre maipta leibak ningumse leibak ningbagi oirabadi ai thijarake lampakumba labokumba amada mayam phaminase mai yaudabida record tawdabida kari tawsiki haibadu wafam aduda mayam puna khanase kokomina siliba miyamgi mifam asida wangangloi nangangliba wafamsing adu ngasaidagi ehak loina tai loinama hainakhre hainakibasing punama problem ngaktani solution de amata haide
Adubu wangangloi ama anikhakti marakta solution puthokuna wangangba yawi. Aidi yamna angangni thina su chaiba haibasi nungaijai chaibiyu. Problem sing wari oina linagumsi tawgadabudu karino tawsi haike. Mahakna makhata na hai. CSO sing mayam punsimbiro aidi angangni karimata yawzaroi. Tawgadaba thaboktu ahak tawge taw haibadu tawjage. Adubu wari liduna laibadi pamde. Hauji Manipurda miyoi adugi lamjing makhada madugi lamjing makhada haiduna leire. Karino tawribasa khangdre masibu lebak ningba kawgodribra. Lamjing bagi lamjing makhada lebak ningba sinatrabade lebak ningba yadrabra. Oiriba phibam asida ima ibel singsu ngawre. Kanagi lamjing makhada thabak tawduino haiba khangdre. Aige leikaida maira paibi lup tare nipal lay. Maira paibi sing khanaba khambiyo haiduna aihakpu kawrai. Maduda aihakna ima singda hai. Masa khanabada mamana khami haiba tai aduga mama khanabada masana khami haibadu de tade haiduna ima singda khoiromduna haijake. Oiriba phibam asida leibak si karino haiba khangdre. Chairaga leibak ninglamba mayam adu haujikti chaifam leitre. Haujik leibak ningba tokre. India government adu tawi ada tawde. Modi tumi tumde haibadi loina khangi. Adubu tumin loina mak leinai. Manipurda kari tawri yengbiyu. Yelaumina kanano natabana kanano loina makhangi. Lal horopa matamda irabakidamagta tholakkiba arambai tingolgi miyoising. Victim amadawna criminal amadawna treat tawi. Ay isamaksu case mayam amana yokli. Aingona paliba case asi masing phana yamramgani. Madu ay kide. Kurongamba ay gumba ama jailda laikharaga laibak mangadawna te. Ay gumba lising tholakani. Maduna igo laiba thadokpiyo. Ay madugi mini. Adagini haiba igo sing. Subchilaga lukha komda thadakhisi. Punna warep lauminasi. Tawgadaba thaba adu khandoklaga miyam pun amato oina thabak tawminasi haina phongdokki. Makhatarapa pawda. Maya Imphalda yum ama maina tumna chakhrei. Ngasi nungthi Imphal West District ki Maya Imphal Police Station gi manung chanba Maya Imphal Sirai makha leikaida leiba Thongnawjam kunjoga ba miyoi amagi yum maina tumna chakhrei haide. Jingana kupa ugi yum adu khangawduna haurakpa maina maram oiduna tumna mai chakhi. Mai adu electric shock circuit gi haurakpa oigani haina thajannare. Makhatarapa pawda. Kuki singna cycle da pangthokiba separate day gi thoramda sijinakiba Nongmei police na phagatpa houkhre. Ngarang May 3 da Kangpopi district ki manung chanba cycle da committee on tribal unity ko to gi miyang makhada pangthokiba separate day gi thoramda kemawpre uniform sepa miscreant singna single bere Nongmei sijinaduna gun sirupi kibasing phagatnaba police na khwiti thiba houkhre haide. Ngarangi thoram adubu mapung oina sinkiba local leader amade Mari Lainaba Singdasu, Police ki Makedegi, Somon Pidina Police Station na Laknaba Kangankre Haide, Police ki Pawasin Hai, Cycle the Ngara Pangtoki Basa Pred Degi Taram Aduga Mari Lanana, FIR Amalokale, Police ki Kanguna Tijamaki Tabaksa Tabada, Taram Aduda Gan Sirupi Badachena Kiba Single Bere Nongmei Manga Amade, came out per uniform Karapagat Makata Nasu Jenaba Miyoising Pagana Bati Bahomagi Akamba Tabak Housing Tatari Haide.